JAKURADHOR MASSACRE CHENNABA KUKI KHUTLAI PAIBA SHING PHADUNA LOGI MATUNG INNA CHEIRAK PIYU HAIBA DEMANDA URIPOK APUNBA LUP AMASUNG URIPOK APUNBA NUPI LUP ANINA SHINDUNA URIPOK Canteen Cornerda Chathariba Khuthang Chara HENBAGI Khongjang Ngasiga Thana Numit 15 Sukhre Khuthang Chara HENBAGI Khongjang aduda ngasi ayuk samas tengbang lupki mihusing amadi Uripok achom lekaigi miyamna saruk yaki nungthilgi matamda Uripok sinam lekaigi miyamna saruk yari aduga numidangi matamdana Uripok achom lekai land number 5 amasung 6 ki miyamna saruk yagani hari Khongjang asiga mari leinana Uripok apunba lupki publicity secretary Jingthang Nambamna Thadorak Pachirol amana hai ngasi human rights day oirabasu lamdam asigi miyamgi kholaudi tabidana leiri miyamgi kholau asi tabidriba fawba aikhoi amata oina achepa khongfam ama lauduna lepminnabagi tangai fadaba leire chahi nauriba angang yauna nupi da khut tharaba fawba tumina leishiliba luchingba sing asida miyamna human rights ki wahanthok khanghanbagi matam oiri hainasu cherol asna makhatana phungdorakli